Nepal ki ho misimina asimiyam na unaram lagani adubu Karino kari maramdagi Hourakpano karama phibamda leiri Genji Hairibasina Karino tasengna social media thingba khaki Hourakpa ihaura haibadu khangdribasu yaurangani masagi namak samlapna Wari adu miyamda puduna lakchari Nepal da thokliba Erang mai hodun chaliba thodok asi adom su social media gi kuthangda soidan uram lagani Erang asuki matik kanbana maram oiraga laibak adugi prime minister resign tawjabada natana chen khrabani laibak adugi parliament supreme court chenjau paibasingi mayum makai fawba mai chakrai naha kaya amagi thawai thabada natana aso open kya nang khrabani minister mp oramba kaya hingnabgi namak chena khrabani chenjau pai haiduna gap tawramba macha machu sing ngasidi uchi makhunda hanjan khrabani political party kaya gi office ud on khre chenjaba singi loinabi siba fawba yaukre thodogasi karidagi thorakpano naha singi kholaw aduna Karino haibadugi Paodamkhol puduna lakchari adomna nungsibiduna channel asibu subscribe toksinbiramo Nepal hariba laibak asi India ga yumthangnaba laibak amani laibak asiga India ga yengnaba matamda India na khara mangjil thaba haibadu oitana lakhi Nepal gi prime minister asi KP Sharma Oli kawi amadi laibak asigi capital asina miyamna hena khangnaraba Kathmandu ni Nepal laibaki mioi ayamba social media application haibadi Facebook, Instagram, WhatsApp, Snapchat yauna application kaya sijinai masimangna maram oiduna Southeast Asia laibak singi manungda Nepal chu khwaidagi hena social media sijinaba laibak ama oidibani chokole hariba India gi mioi singna khalle Nepal asi India dagi hena sonthaba laibak amani haina adubu yenglasi Nepal gi naha singi wakal Thouna kari oirakpa haibadu Thakragi mamangdagi social media platform ama odiba Facebook ta next generation Nepal ko page yauna tungan ba page group singda Nepal gi orakdiba phibam corruption miyamdagi e chubliba phamnaiba singi macha masuna nungaina leiba maran mathum lesenba mamal atang makayana leitenglakpa kaya adugi matangda tapna sabak phakpa hurki adubu khwaidagi ngaklibadi hariba social media da thagalagliba posting adu tapna mathanta viral oiba huraki maduna mioi kya mikap thoraki masida sunatana Nepal gi thokliba Erang asi Genji protest hairga chu khangne masi koriba maram asi su matang asi da thorakli asoiba sing uthorakliba asi kana no haiba taragadi mi ama ani khaknate chaurakna hairgadi 1996 tagina 2012 fawgi manungda pokhiba naha sing haibadi chahi taraga humdoi dagina kunga taret fawda leiba naha sing ayamba ngathani makoi sing asi generation Z natragana Gen Z hairagasu Nepal gi thokdok asida khangnai madumaknani Nepal gi Erang asi Gen Z hainasu hariba Gen Z asida pulliba naha sing asina chathariba makoina yaningdriba asi Karino haibadu amuktang nainaramsi matang sida laibak adugi minister MLA MP political party sing chenjau paiba singna miyangi e chuptuna maran mathum lepsanba nungai thoktuna leiba makhogi masa masu kaya mapalamda leiba atangbo potchai kya leisinduna miyamda show off aduga leibak asigi miyamna thabak phangdabgi awaba corruption gi chaitheng naha singda chong ninghanaba pokhanba leibak adu tungda chenjau paiba singna kholingba lairaba singna kaptuna leibagi tangkak amada leptana khangduna lakhi ani asigi kenaba sida chahi tarago humdoidagi hauraga naha kayana kana amatana inchinba tawdana maromdo miyang e chubleba chingi mayokta thorpa haurakhi naha singi kholawasi thakragi mamangdagi miyamda khanganba haurakhiban social media da miyang e chubleba chingna cheli chariba lepsaliba maran mathum mathang uthorokpuju haurakhi makhogi macha masu singna hingliba lifestyle achok osang chingna lepsaliba asset adu lepanaidana miyamda khanganba haurakhi madugumba kayagi post adu thagatpa matamda nahasing aduna nepo kids natraga nepo baby haina hashtag tawrki wahang kaya so hanglaki asigumba phamnaiba singi masa masuna seli chariba leiriba mayamasi kadaidagi paishanano makoi hotnariba aduga chanaba lantum oirabra mama mapana miyamdagi e chuplaga makoisu nungaiba natra nepo baby natraga nepo kids hariba asi Karino haiba amuk ningsingjarange Nepo baby natraga Nepo kids haina hashtag toriba asigi maram amadi madugi wahantokti miyamdagi e chuplaga nungayai fana leiriba makhoigi macha machu sing awaba yaudana
ꯃꯤꯌꯥꯝꯒꯤ ꯂꯟ ꯊꯨꯝꯅ ꯃꯅꯤꯡ ꯇꯝꯅ ꯁꯦꯠꯅꯤꯡꯕ ꯁꯦꯠ, ꯆꯥꯅꯤꯡꯕ ꯆꯥ, ꯂꯩꯅꯤꯡꯕ ꯃꯐꯝꯗ ꯂꯩꯕ ꯐꯝꯅꯥꯏꯕ ꯍꯨꯔꯥꯟꯕꯁꯤꯡꯒꯤ ꯃꯆꯥꯁꯤ ꯃꯁꯤꯒꯤ ꯍꯦꯁꯇꯦꯒ ꯑꯁꯤꯅꯁꯨ ꯌꯥꯝꯅ ꯆꯥꯎꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯏꯟꯁꯤꯟꯗꯅ ꯅꯍꯥ ꯀꯌꯥꯅ ꯈꯪꯖꯕ ꯊꯦꯡꯅꯔꯤꯕ ꯀꯔꯞꯁꯟꯁꯤꯡ ꯑꯇꯦꯛ ꯇꯧꯗꯨꯅ ꯑꯦꯛꯁꯄꯣꯖ ꯃꯊꯪ ꯇꯧꯕ ꯍꯧꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯑꯣꯟꯂꯥꯏꯟ ꯄ꯭ꯔꯣꯇꯦꯁ ꯈꯨꯇꯧ ꯑꯁꯤꯗꯅꯤ ꯅꯦꯄꯥꯜꯒꯤ ꯐꯝꯅꯥꯏꯕꯁꯤꯡꯒꯤ ꯃꯀꯣꯛ ꯈ꯭ꯋꯥꯏꯗꯒꯤ ꯆꯤꯛꯂꯤꯕꯁꯤ꯫ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯗꯨꯅ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ ꯑꯌꯥꯝꯕ ꯈꯥꯡꯕ ꯉꯝꯂꯛꯈꯤꯗꯦ꯫ ꯃꯈꯣꯏꯒꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯃꯤꯌꯥꯝꯗꯒꯤ ꯏ ꯆꯨꯞꯂꯒ ꯂꯦꯞꯁꯤꯟꯈꯤꯕ ꯃꯔꯟ ꯃꯊꯨꯝ ꯁꯦꯠꯂꯤ ꯆꯥꯔꯤꯕ ꯌꯥꯎꯅ ꯃꯆꯥ ꯃꯁꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯐꯥꯎꯕ ꯎꯠꯊꯣꯔꯛꯄ ꯑꯗꯨꯗꯗꯤ ꯀꯔꯝꯅ ꯅꯦꯄꯥꯜꯒꯤ ꯅꯍꯥꯁꯤꯡꯒꯤ ꯏꯍꯧ ꯑꯗꯨ ꯅꯦꯝꯊꯁꯤꯒꯤ ꯈꯜꯂꯛꯄ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯅꯦꯄꯥꯂꯤ ꯅꯍꯥꯁꯤꯡꯒꯤ ꯑꯣꯟꯂꯥꯏꯟꯒꯤ ꯈꯣꯡꯖꯪ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯥ ꯑꯁꯤꯒꯤ ꯍꯥꯏꯕꯗꯤ ꯁꯦꯞꯇꯦꯝꯕꯔꯗ ꯐꯦꯁꯕꯨꯛ, ꯋꯥꯠꯁꯑꯦꯞ, ꯇꯤꯛꯇꯣꯛ, ꯑꯦꯛꯁ, ꯏꯟꯁꯇꯥꯒ꯭ꯔꯥꯝ, ꯌꯨꯇ꯭ꯌꯨꯕ ꯄꯨꯟꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯔꯝ 29 ꯅꯦꯄꯥꯜꯗ ꯕꯦꯟ ꯇꯧꯔꯦ ꯍꯥꯏꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟ ꯑꯦꯟড ꯏꯟꯐꯣꯔꯃꯦꯁꯟ ꯇꯦꯛꯅꯣꯂꯣꯖꯤꯅ ꯃꯤꯌꯥꯝꯗ ꯈꯪꯍꯟꯈꯤ꯫ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯕꯦꯟ ꯇꯧꯔꯤꯕ ꯑꯁꯤ ꯅꯍꯥꯁꯤꯡ ꯑꯗꯨꯒꯤ ꯈꯣꯜꯂꯥꯎ ꯑꯗꯨ ꯅꯝꯊꯅꯕꯅꯤ ꯍꯥꯏꯕ ꯃꯤꯌꯥꯝꯅ ꯈꯪꯕ ꯇꯥꯔꯕꯁꯨ ꯅꯦꯄꯥꯜ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯝ ꯑꯇꯣꯞꯄ ꯑꯃ ꯄꯨꯊꯣꯛꯈꯤ꯫ ꯃꯈꯣꯏꯅ ꯍꯥꯏꯈꯤ ꯃꯗꯨꯗꯤ ꯅꯦꯄꯥꯜꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯊꯤꯡꯂꯤꯕ ꯑꯁꯤ ꯍꯥꯏꯔꯤꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯁꯤꯡ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯊꯝꯈꯤꯕ ꯔꯨꯜꯁꯤꯡ ꯉꯥꯛꯅ ꯆꯠꯅꯕ ꯑꯃꯗꯤ ꯔꯦꯖꯤꯁꯇꯥꯔ ꯇꯧꯅꯕ ꯄꯤꯈꯤꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯄꯥꯎꯈꯨꯝ ꯂꯥꯛꯇꯕ ꯑꯃꯗꯤ ꯔꯦꯖꯤꯁꯇꯥꯔ ꯇꯧꯗꯕ ꯐꯦꯛ ꯅ꯭ꯌꯨꯁ ꯀꯌꯥ ꯁꯟꯗꯣꯔꯛꯄ, ꯃꯤꯌꯥꯝꯅ ꯂꯥꯟꯅ ꯎꯈꯤꯒꯗꯕ ꯄꯥꯎ ꯀꯌꯥ ꯊꯥꯒꯠꯄꯗꯒꯤ ꯑꯊꯤꯡꯕ ꯄꯤꯕꯗ ꯅꯠꯇꯅ ꯕꯦꯟ ꯊꯤꯡꯖꯤꯜꯂꯤꯕ ꯑꯁꯤ ꯃꯈꯣꯏꯅ ꯔꯦꯖꯤꯁꯇꯥꯔ ꯇꯧꯔꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯑꯊꯤꯡꯕ ꯂꯩꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯅꯦꯄꯥꯜꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕ ꯀꯦ.ꯄꯤ. ꯁꯔꯃ ꯑꯣꯂꯤꯅ ꯊꯥ ꯑꯁꯤꯒꯤ 7 ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯍꯥꯏꯈꯤ ꯑꯩꯍꯥꯛꯀꯤ ꯄꯥꯔꯇꯤꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯃꯥꯌꯣꯛꯇ ꯂꯩꯇꯦ, ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯅꯦꯄꯥꯜꯗ ꯕꯤꯖꯤꯅꯦꯁ ꯇꯧꯗꯨꯅ ꯁꯦꯟ ꯈꯣꯝꯒꯠꯄ ꯑꯃꯗꯤ ꯉꯥꯛꯅ ꯆꯠꯀꯗꯕ ꯂꯣ ꯀꯌꯥ ꯏꯟꯗꯕ ꯑꯁꯤꯅ ꯑꯊꯤꯡꯕ ꯑꯗꯨ ꯂꯩꯈꯤꯕꯅꯤ꯫ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯊꯤꯡꯕ ꯑꯗꯨꯅ ꯖꯦꯟꯖꯤ ꯍꯥꯏꯕꯗꯤ ꯅꯦꯄꯥꯜ ꯂꯩꯕꯥꯛꯀꯤ ꯅꯍꯥꯁꯤꯡꯅ ꯑꯣꯟꯂꯥꯏꯟꯗ ꯆꯠꯊꯔꯝꯕꯗꯒꯤ ꯃꯁꯥ ꯊꯣꯔꯛꯇꯨꯅ ꯏꯍꯧ ꯆꯪꯁꯤꯜꯂꯛꯀꯗꯧꯔꯤꯕ ꯑꯁꯤ ꯄꯟꯕ ꯌꯥꯔꯤꯕꯗꯤ ꯅꯦꯄꯥꯜꯒꯤ ꯅꯍꯥꯁꯤꯡ ꯑꯁꯤ ꯑꯃꯅ ꯑꯃꯕꯨ ꯃꯁꯛ ꯄꯥꯛ ꯈꯪꯅꯕꯗꯤ ꯅꯠꯇꯦ꯫ ꯃꯈꯣꯏ ꯑꯁꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯀꯔꯞꯁꯟ, ꯅꯦꯄꯣꯇꯤꯖꯝꯒꯤ ꯃꯥꯌꯣꯛꯇ ꯀꯦꯝꯄꯦꯟ ꯆꯠꯊꯔꯛꯄ ꯉꯥꯛꯇꯅꯤ꯫ ꯃꯗꯨꯗ ꯅꯍꯥꯁꯤꯡ ꯑꯗꯨꯗꯤ ꯏꯍꯧ ꯑꯗꯨꯗ ꯀꯥꯊꯃꯟꯗꯨꯒꯤ ꯃꯥꯌꯣ ꯑꯣꯏꯔꯤꯕ ꯕꯥꯂꯦꯟꯗ꯭ꯔ ꯔꯥꯁꯇ꯭ꯔꯤꯌꯥ ꯁ꯭ꯋꯥꯇꯟꯇ꯭ꯔ ꯄꯥꯔꯇꯤꯒꯤ ꯆꯤꯐ ꯔꯕꯤ ꯌꯥꯎꯅ ꯁꯛꯅꯥꯏꯔꯕ ꯀꯌꯥꯅ ꯆꯍꯤ 29ꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯅꯍꯥꯁꯤꯡ ꯑꯗꯨꯒꯤ ꯈꯣꯡꯖꯪꯗ ꯁꯧꯒꯠ ꯋꯥꯈꯜꯂꯣꯟꯕꯨ ꯃꯥꯟꯅꯔꯕꯗꯤ ꯑꯗꯨꯃꯛ ꯄꯨꯟꯁꯤꯜꯂꯤ ꯍꯥꯏꯕꯗ ꯍꯧꯅꯔꯨꯕ ꯇꯧꯗꯅ ꯑꯆꯧꯕ ꯏꯍꯧ ꯑꯁꯤ ꯆꯪꯁꯤꯟꯕ ꯉꯝꯒꯗꯧꯔꯤꯕ ꯅꯦꯄꯥꯜ ꯂꯩꯉꯥꯛꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯊꯤꯡꯖꯤꯟꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯍꯥ ꯀꯌꯥ ꯁꯥꯎꯕꯒꯤ ꯄꯟꯊꯩ ꯂꯥꯟꯈꯤ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯦꯄꯥꯜ ꯂꯩꯉꯥꯛꯅ ꯂꯧꯔꯛꯂꯤꯕ ꯋꯥꯔꯦꯞ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯏꯍꯧ ꯆꯪꯁꯤꯟꯅꯕ ꯑꯃꯅ ꯑꯃꯕꯨ ꯍꯧꯅꯕ ꯅꯥꯏꯗꯅ ꯊꯣꯛꯅꯔꯛꯈꯤ꯫ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 9 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇꯅꯤ ꯁ꯭ꯀꯨꯜ ꯌꯨꯅꯤꯐꯣꯔꯝ, ꯀꯣꯂꯦꯖ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯄ ꯌꯥꯎꯅ ꯅꯍꯥ ꯀꯌꯥꯅ ꯅꯦꯄꯥꯜꯒꯤ ꯀꯣꯅꯨꯡ ꯑꯣꯏꯔꯤꯕ ꯀꯥꯊꯃꯟꯗꯨꯒ ꯅꯛꯅ ꯃꯥꯏꯇꯤꯒꯔ ꯃꯟꯗꯂꯥ, ꯅ꯭ꯌꯨ ꯕꯥꯅꯦꯁꯣꯔ ꯑꯃꯗꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯁꯤꯇꯤꯁꯤꯡꯗ ꯇꯤꯜꯂꯛꯈꯤ꯫ ꯍꯦꯟꯅ ꯉꯛꯂꯤꯕꯗꯤ ꯅꯍꯥꯁꯤꯡ ꯇꯤꯜꯂꯤꯕ ꯑꯗꯨ ꯍꯧꯅꯔꯨꯕ ꯅꯥꯏꯗꯅ ꯃꯁꯤꯡ ꯑꯁꯨꯝ ꯈꯪꯍꯧꯗꯅ ꯌꯥꯝꯁꯤꯜꯂꯛꯈꯤ꯫ ꯃꯗꯨꯗ ꯇꯤꯟꯕꯗ ꯌꯥꯎꯕ ꯅꯍꯥ ꯀꯌꯥꯅ ꯐꯣꯡꯗꯣꯛꯈꯤ ꯅꯦꯄꯥꯜ ꯂꯩꯕꯥꯛꯇ ꯆꯠꯊꯔꯤꯕ ꯍꯨꯔꯥꯟꯕꯅ ꯈꯨꯜꯂꯤꯡꯕ ꯀꯔꯞꯁꯟꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯂꯣꯏꯁꯤꯜꯂꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯒꯤ ꯏꯃꯤꯠꯁꯤꯅ ꯎꯕ ꯄꯥꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯅꯤꯁꯇꯔ ꯐꯝꯅꯥꯏꯕꯁꯤꯡꯅ ꯏꯂꯦꯛꯁꯟ ꯃꯃꯥꯡꯗ ꯀꯔꯞꯁꯟ ꯃꯨꯊꯠꯀꯅꯤ ꯍꯥꯏꯅ ꯀꯌꯥꯔꯛ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯃꯗꯨ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯇꯅ ꯂꯥꯛꯂꯤ꯫ ꯑꯣꯟꯅ ꯇꯩꯅꯅ ꯃꯤꯌꯥꯝꯗꯒꯤ ꯏ ꯆꯨꯞꯂꯦ꯫ ꯖꯦꯟꯖꯤꯒꯤ ꯈꯣꯡꯖꯪ ꯈꯥꯝꯕ ꯉꯝꯂꯣꯏ꯫ ꯖꯦꯟꯖꯤꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯆꯪꯁꯤꯜꯂꯝꯕ ꯑꯗꯨ ꯉꯁꯤꯗꯤ ꯏꯁꯥꯅ ꯂꯝꯕꯤꯗ ꯊꯣꯔꯛꯄꯗꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯄꯨꯜꯂꯝꯕ ꯃꯤꯑꯣꯏꯗꯒꯤ ꯍꯦꯟꯅ ꯃꯁꯤꯡ ꯌꯥꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯈꯣꯜꯂꯥꯎ ꯀꯩꯗꯧꯅꯨꯡꯗ ꯅꯝꯁꯤꯟꯗꯨꯅ ꯊꯝꯕ ꯑꯣꯏꯊꯣꯛꯂꯣꯏ꯫ ꯃꯁꯤꯅ ꯍꯨꯔꯥꯟꯕꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯨ ꯌꯦꯡꯂꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯀꯌꯥ ꯅꯦꯄꯥꯂꯤ ꯅꯍꯥꯁꯤꯡ ꯑꯗꯨꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯈꯣꯡꯖꯪ ꯑꯗꯨꯕꯨ ꯂꯥꯛꯁꯤꯟꯅꯕꯒꯤꯗꯃꯛ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯅꯦꯜ ꯀꯌꯥ ꯃꯐꯝ ꯈꯨꯗꯤꯡ ꯆꯥꯏꯊꯣꯛꯇꯨꯅ ꯂꯩꯕꯇ ꯅꯠꯇꯅ ꯏꯍꯧ ꯑꯗꯨ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯈꯤ꯫ ꯑꯗꯨꯕꯨ ꯍꯧꯅꯔꯨꯕ ꯅꯥꯏꯗꯅ ꯇꯤꯜꯂꯤꯕ ꯅꯦꯄꯥꯂꯤ ꯅꯍꯥꯁꯤꯡ ꯑꯗꯨ ꯈꯥꯝꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯐꯤꯚꯝ ꯑꯃꯗꯤ ꯑꯣꯏꯈꯤꯗꯦ꯫ ꯅꯍꯥꯁꯤꯡ ꯑꯗꯨꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯊꯤꯡꯂꯤꯕ ꯑꯗꯨ ꯍꯟꯗꯣꯛꯅꯕ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯈꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯐꯝ ꯊꯥꯗꯣꯛꯄꯗ ꯅꯠꯇꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯆꯠꯊꯔꯤꯕ ꯀꯔꯞꯁꯟꯒꯤ ꯃꯥꯌꯣꯛꯇ ꯊꯤꯖꯤꯟꯗꯨꯅ ꯆꯦꯟꯅꯕꯁꯤꯡ ꯆꯩꯔꯥꯛ ꯄꯤꯅꯕꯁꯨ ꯇꯛꯁꯤꯟꯈꯤ꯫ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯕ ꯅꯍꯥꯁꯤꯡ ꯑꯗꯨꯅ ꯅꯦꯄꯥꯜꯒꯤ ꯐꯦꯗꯔꯦꯜ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯕꯤꯜꯗꯤꯡ ꯃꯌꯥ ꯅꯛꯅ ꯏꯍꯧ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗꯁꯨ ꯄꯥꯛꯇꯛꯅꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯍꯧꯔꯛꯈꯤ꯫ ꯃꯗꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯅꯦꯜꯁꯤꯡꯅ ꯇꯤꯌꯔ ꯒ꯭ꯌꯥꯁ, ꯋꯥꯇꯔ ꯀꯦꯅꯟ, ꯔꯕꯔ ꯕꯨꯂꯦꯠ ꯌꯥꯎꯅ ꯀꯥꯞꯇꯨꯅ ꯇꯪꯈꯥꯏꯅꯕ ꯀꯟꯅ ꯍꯣꯠꯅꯈꯤ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯈꯨꯗꯛꯇ ꯁꯤꯕꯇ ꯅꯠꯇꯅ ꯁꯥꯊꯤꯅ ꯁꯣꯛꯄ ꯌꯥꯎꯅꯈꯤ꯫ ꯈꯣꯡꯖꯪ ꯑꯗꯨꯗ ꯃꯤꯑꯣꯏ 19 ꯂꯩꯈꯤꯗꯦ꯫ ꯀꯌꯥ ꯑꯃꯅ ꯁꯣꯛꯄꯗꯒꯤ ꯁꯤꯚꯤꯜ ꯍꯣꯁꯄꯤꯇꯥꯜ
National Trauma Center Everest Hospital na chingmada pukhatana layengki security personnel yauna mioi chamri rom asok panangki adubu naha sing mai leiduna chenkide naha singi khongjang adubu lakchen nabginamak parliament ki mafam yauna tunga to mafam kaya da curfew thamjingki mioi taraga mapa numit aduda sikhiba adudagi amuk hena achoba Nepal gi naha singi khongjang kanchilak kodari khongjang adu kanchilak lagani khangmana Nepal gi Prime Minister Oli ga lengak seminariba Nepali Congress ki General Secretary Gagan Kumar na phongdokhi Nepal da thokliba ihawasigi daita pumba Prime Minister Oli na pudabani maduda sunatana tungan ba lengak paibada yawba MP Minister kaya mas resign taunaki majority oriba political party singi youth wing ki mioi kaya su party de lapthok na rakhi mioi taraga mapan sikhre matungda mioi kaya sokpa sibaju hengalakhi maduna maram oidana akiba leitana naha sing khakta natana mioi kaya ma punsilaki matangda numit haibadi September gi tang 9 da khongjang loi singna Nepal gi Parliament House mamangda khongjang changchinaba honarami adubu masing yamlaba security singna ngak chenduna khongjang loi singna hanba leitana thomjinnaba honaki nakal amadana tungan Prime Minister oiramba yauna miyangi lantum huranba mioi kya gi mayum makai thugaipa mai thaba horaklami madugi manungda Prime Minister Oli hanagi Prime Minister Pushpa Kamal Madhav Jhalanath Khanal amadi Sher Bahadur na chingba mayumsu mai thaki miyamna mai tharakpa aduda yumsing aduda lairamba mioi kya security singna kanba ngamki hana Prime Minister oiramba Khanal gi loinabi Rajya Lakshmi maina chakpana maram oiduna laikana bangamdana laikhide miyangi ihau kanchilakpana Nepal gi Foreign Minister oriba amadi Minister dugi nupi former Prime Minister oiramba kya miyamna chingthok tuna phudaki Nepal gi Parliament amadi Prime Minister ki office aki mayum mai khongchang adu na hakya na phongdoki changchilliba ihawasi political party natraga kanagum amatana inchinba luchingba gi wafam leite masi naha sing oiba corruption gi mayokta chatharaba khongjang asi kana amatana khamba ngamlaroi aikhoi gumlaba naha kya thawai thakre masida aikhoina tumina leirabadi miyangi I chukliba phamnaiba sing amadi makhoi gi masa machu sina corruption makhata na torpani ihau arembada mangani makoina koi bu hatpa palnabasu akiba leitana thenagani aikoi thawai pigani siriba chokliba mang takliba Nepal lengana pugadabani haina phungdo ihau kanchilakpa aduna maram oiraga Nepal gi Prime Minister Oli masana moral ground fam thaduk Nepal da social media thinglamba adusu handokhi adubu miyamna changchinkiba ihau paknen thaba oikhi Prime Minister Oli hingnagi namak army na mahakpu rescue tawraga puki ngasi phawda Nepal gi Prime Minister oiramba Oli kadai leibagi haiba khangdri adubu mahak Nepal thadulaga chen Dubai netraga karamba leibak ta lotlibagi haiba khangba ngamdana leiri masigi tungda Nepal gi tungan ba mafam singda Nepal ami yokchalktuna ngak chenbaga loinana miyan ingta purakpada mating pangbiu haiba wafam kya Nepal army gi maikedi phongdokhi Nepal gi President Ramchandra na phongdokhi madudi khongjang asi lepiduna ingta purakna honasi madugi damak Nepal gi naha singna Wari sanana bagi damak la September gi tang tara nimja kaisa numita Erang adumak leiri adubu huran bakya di leiba ngamdabna kai dun chenak miyamdagi I chupa mama mapa huram bachingi marana nungari ba macha machu sing makokta makut hamta ihau adu lakchina ba honabada masing yamlaba security personnel kyana thingna honarabasu naha singi ihau na kanba heman kibana Parliament yauna huran bagi mayum makai kaya tumna chak September taraga mathoi fawda Nepal gi oriba lenga ki phibam tangdu leita da phibam amada leiri kana na lenga paigani Prime Minister kana oigani natraga sengbani haiba khangdok pangamdri asi fawba chatharaliba Nepal gi Erang asida chaurakna mioi kunga mangaromdi sikhre aduga mioi chatruk hembana asok panangkhare army deploy tokrab matungda Erang sing lakchinaba honnadi Nepal gi thoktok asi makatana Paodamkhol pambirabasu channel asibu nuksibiduna subscribe amadi share tokchinbiramu